asumna hayramni lombana haidana hingba pamladi Kristagi lambido ahanba dayengu lambidu danahana hingba panglagani thi haura si ai khoi na thawai ge hingna ba Krista bo khangladi soidana hinglagani ai khoi na Krista giwa hai il labadi nungaira basargada yauragani asumba adusu Kristagi maphamdani achumba na joyo kini sangsar se achumba pamami kibigna yauragani soidana yauragani nungaira basargada ihaura si ai khoina thawai ge hingna ba Krista bo khangladi soidana hinglagani ai khoina Krista giwa hai il labadi nungaira basargada yauragani pambaido Prabhuda laibani thawai a sengbagi bordo thi hausi Kristagi aningbado ai khoina thi hausi mahaki mangana sargada yauragani thi haura si ai khoina thawai ge hingna ba Krista bo khangladi soidana hinglagani ai khoina Krista giwa hai il labadi nungaira basargada yauragani nungaira basargada yauragani